Ngasi phongkiba tongan-tonganba pausising amadi social mediadagi lokotba pausinggi update pijari ahanbada maruoiba pau. Kuki Millitant Singna afaba khulai paiduna thingbinaba amata leitana nagagi khulda attack tawba leptri. Ngarangsu Joujangtek amasung Jadonang market parkta Kuki Millitant Singna attack tawrakhare. Manipur ki MMA ki Sanaroi CHUNGRENG KOREN na Japan ki Ruho Mayaguchibu Meitei Piduna UFC Season 5 ki semi-final changmangkre. Arambai Tengol ki Unit 38 ki Meitei digi meyamda karigumba wafam khara thambakli. Tronglaubi ki child murder ki case asi mihatpa sing aduna UKNA da usin tawnaba honabasi ahumrak sure haina Songtham Bijoyna social media da phongdokre. Federation of Haumina Sinduna Indigenous Peoples Meet ki thoram pangdokre KNO ki President PS Haukif ZRO ki President T Guite ki Mitam Singh Mai Thakre. Delhi Police na KCP Kangbu amagi lusingba TAIBANGANBA Delhi degi PHARE mahakna Hyderabadagi Nongmei Maru Kayamarum Kaching degi PHARE. Chief Minister na Makhan Village da Satuna Kuki Khulai Paiba Singna Phajilubadagi Thadorakraba Tangkhol Naga Micham 12 ga haktengnana unaduna wari sanakre. Tafau Kulgi Fajin Kiba Kuki Taramari Athubada Asway Angam Yaudana Tadura Kadabani Haina Kangpok with the Kuki Singna protest Satakre. Fajin Kiba Naga Misam Taruk Tadurak Triba Fauba Economy Blockade Ki Kongjang Satakigani Haina Lediagi Magedigi Fondorakli. M Suna UPSC Coaching Yongning Basing Gauri. Idul Johaga Mari Lenana Manipurgi Irang Asi Loisinduna Ing Tapa Purapa Oirasanu Haina Dua Tokre. Yum ama yauna dukan mari maina chakre pung kunmari ki manungda mioi ama dengue positive oire dengue gi apunba case masing 35 sukre. MUC semgatnaba lupa crore ama lakh humbudra amasung CMRTs ki tengmangi lupa crore 3 kaithokle haina Minister Local na lokthokre. Manipur ki kedar natrabasu DGP ohenaba Supreme Court na ayaba pikre. Iran na Badarabas Airport manakta leiba US ki military base da attack chathakre. Karnataka da Midaramaya from Thadukre Sivakumar na Anoba CM oiragani. Adom na Hojik Yangbiriba channel asi Kanglai Pauthang YouTube channel ni channel asida iramdam amadi mapalamgi maru oiba pau singi update taba amadi yengba phangbigani. Channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandongna pijari Kuki Millitant Singna afaba makhalgi khulai paiduna thingbinaba amata leitana nagagi kul da attack tawba leptri attack tawba asigi makha chatharakpada ngarang ayu pung 3 makai rom taba matamdasu Khopum police station gi manung chanba Joujangtek Amdi Jadonang market manakta Kuki khulai paiba singna Nongmei round nipan hena blank fire tawramle hari maram taktana Nongmei Kaplamba aduna maram oiraga manak nakpada leiba khunja sing mi paiba pongrakhi hari atopa paugi likhun amagi matung inna ngasidagi numit kharani gi mamangda Joujangtek area da Kuki khulai paiba sing chathok chasin tawba manak nakpada leiba khunja singna uba phangkhi hari. Manipur gi maming leiraba MMA gi Sanaroi CHUNGRENG KOREN na Japan gi Yuho Miyaguchibu Meitei Piduna UFC Season 5 ki semi-final changkre. China gi Galaxy Arena in Macau da pangthokpa Mixed Martial Art 2016 ta Indian Rahino gi mahut sinduna sanariba Manipur dagi CHUNGRENG KOREN na Japan gi Yuho Miyaguchibu yamna lakjana Meitei piramduna Road to UFC Season 5 ki semi-final changkre. Mahaki mai pakpa asina India gi oina international gi stage da MMA gi fighter singi achoba phida ama mamang haktaktegi kanduna lakli makhata badasu hena mai paktuna final loba ngamba oirasanu haiduna India gi mipung khudingmakna yaifa paujel pinarakli. Maka tarakpa pauda Arambai Tengol Unit 38 ki maikei digi karigumba khara miyamda khanganjari. Arambai Tengol GSQ medical team na sinja langjaduna lakliba ingagi 15 panba nongmaijing numit asida ningombamda lemna ana layengbagi thorom ama pangthokjaragani. Maram aduna anakpada leibiriba miyamna maruoina ningombam kondongpopi Phuramakhong Langthabal Hiangthang Takhilambam asigi praja miyam punamakna matam chana lakpiduna saruk yabiyu amadi khudongchaba asi lobiyu haijari pangthokkodoriba mafamna ningombam lampak community hall khanganjariba Arambai Tengol Unit 38 Haibok Lalhaba haina sumna khangalakli.
Tronglawbigi child mother ki case asi mihatpa singna UKNA da usin tongna bahonari si ahumrak sure haina chongtham bijoina social media da phongdorakli mahangna asumna makata na hai irang fresh oiringai da UKNA gi keder ahum drug ka loina na phaki mioi ahum phabagi photo ga puthoklaga tronglawbigi case ta chenabani haina government ki spokesperson anina press conference tawduna phongdokhi pressman kharana Tronglawbi case ka soidana mari lainabra haina takhatpada MLA Mantri Anidu Pulista Amukta Hanglukige Hairamlaga Satki Matam Kharagi Mamangda Naga Armina Myanmar dagi chensilakpada ngariba Kuki Millitant manga yauba video ama thadoraki Maduda Tangkhulgi Ancient Men Nupa Amana Miyoi manga asi Tronglawbida angang ani hatkiba mahiksing aduni ngaihak leiraga hatladabani haihanki Original video ga compare tawbada aranba video oiramki haujikna amok Kamjong district ta phariba UKNA gi Lieutenant Senmulun Haukif tu Tronglawbi gi amuk connect tawri mahak phabagi asengba maramdi ti Khomnomphai village gi chief Menthong Haukif hatkiba case ka mari lainana phabani Tronglawbi ga mari lainai haiba yanaba araibi thaduna honari aranbani khangnaraklaba matamda Atopa usin taunaba amuk thirakini usin taunaba adu kanna honarisi kana kanano karigino misamna oiramlaroi khurumjari haina update tawrakli Federation of Haumina Sinduna Indigenous Peoples Meet Thoram Palace Compound da leiba Iboyama Sumang Lila Sanglel da Pangthokre Thoram aduda yek salai leiba Yellow Puruk kun mangagi lusingba sing yauna tongan ba mafam kayadagi lakhiba masing yamlaba yelongmi singna saruk yaki loinana hapta kangjebungi akoibada miyamgi khongchat ama chattuna kholaw kayasu lawki loinana Manipur da thokliba lan asida achouba thodang lawriba KNO gi president su oiriba Myanmar dagi laktuna lamdam asida khunda leitaduna laikraba PS Haukif amadi ZRA gi president Thanglian Pao Guiti gi saktam mitam sing saduna mai thaki thorom aduga mari lainana Federation of Haumi gi president Sapumsa Jadumani na hai mitomna nongma kangdana lamdam asigi yelomi singda landarakliba asi aikoi punna Thengnamiнаdrabadi kaidongnungda maipakpa ngamlaroi mapalamdagi narolda changlakhiba mitop miancha singna nongma kangdana lamdam asigi yellow phurup singi mioi singda landaduna lakli masida natana maralaitaba misam miyam kaya halakliba asida yellow misingna karamna thengnagani tampakta khundariba yellow phurup sing khaktana thengnabasu yaroi chingda khundariba yellow misingna thengnabasu ngamlaroi maram asina khundaminariba yellow phurup oiriba aikoi pumnamak lepminaduna haurakliba lal asi thengnaminabagi matam oire haiba wafam phongdokhi Kangleipa Communist Party KCP Kangbu amagi chairman TAIBANGANBA Delhi gi mafam amadagi Delhi police na phare national media da phongnarakba paugi matung inna KCP TAIBANGANBA gi lucingba Haubijam Dilip Allies TAIBANGANBA Delhi Police Special Cell Manipur Police amasung Central Intelligence Agency singi apunba Kangbu amana chathakiba operation amada mahakpu phaba ngamkhibani hairi security official singna phongdoropagi matung inna mahak national capital da militant network singi aronba meeting ama yaunana Lakibani, Mahak Delhi Yorakle Haiba Pao Pangbadagi, Yamna Kupna Tijin Homzilla Tungda, Mahangna Leriba Mapam Adu Kangbangam Kibani, Tongan ba criminal case Kayada Mayok Nariba Taibanganba, Unlawful Activities Act Amasung Atopa Charge Kayamarumsu Mayok Nari, Toksom Tony Koba Mioi Ama, Kumzalisingani Taranipalda Hatkibagi Togdasu Mahak Senari, Masida Sunatana, Miamdagi Nam Haduna Sel Kaiba, Gihan Kanganbana Singba Kayada Su Sene, Mahaku Wahang Pang Chatabada, Kaksing Distriki Mapam Amada, Yamlava Kusu Kulaising, Amasung Melitengi Tabak Tauram Singda, Sijin Nanava Masak Matum Kayamarum, Lotsinduna Tamle Haiba Kangbangamki, Mapam Adudasu Operation Chatabada, AK 56 Rifle Kara, Insas Rifle Kara, Self-Loading Rifle Kara, M4 rifle khara live machine gun khara su phagat pangamle masigi su matakta security personnel singna high explosive bomb yangai mathoi para bomb ani detonator taramathoi amasung lethot shell sing phangbangam pumnamak asigi matakta tongan ba makhalgi kapa yariba nongmai maru lising ani ahangba magazine sing back sing tarpaulin set sing GO Airtel gi sim card sing Redmi 13C mobile phone ama
recover tauba ngamki mangondagi fariba khuchu khulaising adu hauzik manipur da thokliba irang singda chennai haina police na maral siri panba yabadi kanglaipa communist party amasung manipur da base tauba tongan ba lalolup kaya marum anti law gi makada ben togduna lairibani makhoi namduna miyamdagi sel khaiba mihan mipun gi thodok sing kaya dasu chennai haina makata na phongdorakli Tha asigi tara homdoida kuki khulai paiba singna tangkhol nagagi miyoi tara nipal phajiluraba matungda nupi angang yauna miyoi tara nithoi thadurakkhibadagi haujik kangpokpi district ki makhan village da leiriba makhan Baptist Church da hangduna leiriba IDP singi relief camp da chatuna miyoi sing aduga haujik oriba phibam Chief Minister Yumnam Khemchana mafam aduda chatuna hakthengnana yengsinkhre Chief Minister ki khongchat aduda Deputy Chief Minister Losi Dikho MLA Singh Haibadi Awambam Nimai Leisio Kaising Jamlilung Panmei Ramuiba Zed Kamuso Kasim Basum Amasung Ais Dingona Singbasu Yauki Makhan Baptist Church da Sangjafam Loduna Leriba Singh Aduga Chief Minister ga Haktengnana Unaduna Wari Chanaki Miyoi Taranithoi Adugi Manungda Anaba Yauriba Nupi Singh Adugasu Chief Minister na Unaduna Makhoigi Damak Manipur Lengak Leiri Lengak na Manipur da Tangdu Leitaba Puraknaba Yamna Kana Honari Haiduna Pungning Thogatpa Wapam Kaya so Phongdokhi Thoram Aduda Paumi Singna Hangkibo Wahangi Pakum Piraduna Chief Minister na Hai Fajin Duna Leriba Tangkul Nagagi Miyoi Taruki Langla Langjin Puthoknaba Security Force na Search Operation na Singba Makata na Chathari Civilian Sing Fajin Kibagi Thodok Asi Lengak na Tarai na Logde Makata ba Investigation Sing Chathaduna Atai Chenaba Miyoi Sing Phana Naba Kanna Honari Adubu Manipur gi Tampaki Mapamda Chathaba Combing Operation ga Singgi Sarukta Chathaba ga Yamna Chaungna Khenaba Lei Maduna Ningthina combing operation chataduna singnaba miyosing phagatnaba thabak sarkarna paikhatkani loinana chief minister na yengsin khongchat aduda ngakna Baptist Church da campus aduda leiriba apunba IDP miyoi 35 gi pibam su yengsin ki panba yaba amana Baptist Church ki camp asida leiriba miyosing asida mamangda khulai paiba singna phajiluraba matungda thadurkhiba konsa khuldagi nupi angang singsu yauri yengsin khongchat aduda chief minister na inmate singi pibam yengsin kibaga loinana hawai chengwai yauna tungan ba acha athaki polam sing khutsin naki khongchat adugi manung channa chief minister na makhan village community hall gi pibam su yengsin kibaga loinana village leader amadi local authority singi mateng loinana atai ahenba IDP singi laifam pinanabagi matangda su khanaki Haukiba me 18 Kuki Millitant Singna Lailon Waifei Kuki Khuldagi Konsa Khulgi Naga Sing Fajin Kibagi Mayokta Naga Village Guard Singna Fajin Kiba Taphau Kuki Village Ki Kuki Kunja Taramari Adu Athuba Matamda Thadorakadabani State amasung Central Government ki Maikeidagi Fajin Kiba Makoi Taramari Adu Rescue Togadabani Haiba Demand Dagi Kangpok Vida Wakat Mipam Chathakre Haukiba Numit Kayanigi Mamangdagi Chatharakiba Protest Adugi Manung Channa Wakat Mifam Aduda Tongan ba Kuki Khulsingdagi Nupi Angang Yauna Yamlaba Miyoi Kayana Saruk Yaki Fajin Kiba Kuki Taramari Adu Thadurok Tribo Phauba Makatana Khongjang Changsin Kigani Haiki Khongjang Aduda Saruk Yakiba Singna Phongdokpada Hauzik Leiriba Pibam Asida Lengaki Maikidigi Kari Amata Thoksadana Thaudang Amata Loba Togdana Laithokliba Si Yaningde Nipa Mipungi Thaudok Asi Kangpokpi Amasung Senapati District ki Jurisdiction Manungda Thokpa Oirabasu Kari Amata Thaudang Lode Haina Pendaba Phongdokhi Victim family gi mihut siladuna Nganikim Chongloina Phongdokhibada Taphau Kuki Village asi Kangpokpi District ki Jurisdiction Manungda Leirabasu Mafam asigi Law and Order asi Senapati District Administration na control tawri Masina maram oraga leiriba issue asi kokhanaba honabada khudongchadaba kaya mayoknari Kuki gi khunja taramari adu haukiba me 18 da fajin kiba asigi matangda Kangpokpi District Administration da victim family amasung community gi organization singi maikeidagi makoibo asoyangam thoktana rescue townaba amasung condition amata yaudana thadok hannabagi kayarak hanna taksin jarabasu positive oiba khongthang amata paikalakpa leitri makoi 18 adu senapati Kangpokpi border gi NH2 gi area da thabak sururaga halakpada fakhibani hainasu makatana hongdokhi Tha asigi 18 da Kuki terrorist singna Fajin Kiba Naga Ichin Inau Taruk Thadoro Haina United Naga Council gi meeting makada Changsil Lakiba Matam Kaktaba economic blockade Ngarangdagi Hena Khongjang Kangsinkhre
हिरम असिगा मरी लेनना कंगला तोंबी विलेज के वॉलंटियर मीडिया फोंदोरकपगी मतुंग इन्ना नुमित 15 सूरबा कुकी सिंगना फाजिनखिबा नगा इचिन इनाउसिंग अदु अथुबदा थादोक हलउ चथरिबा इकोनॉमिक ब्लॉकेट तौरिबा असि फाजिनखिबा मियोय तरुक अदु थादोकबिरउ हाइना चथबनी इकोनॉमिक ब्लॉकेट मनुंगदा ललोल इतिगी पोलम पुबा यारोय इमुंग मनुंगी तंगाई फदबा पोलम खक नतना फाजिनखिबा मियोय तरुक थादोरक्त्रिबा फावबा मतम कक्तना इकोनॉमिक ब्लॉकेट की खोंजंग असि संसिनखिगनी हाइकी सिविल सर्विस एग्जाम थानिंगबा मणिपुर की महिरोइसिंगी मरक्तगी नेसोगी खुतांगदा मिशन लमजिंगी मकादा पांगथोकदबा UPSC कोचिंग यावनिंगबसिंगदगी ऑल मणिपुर स्टूडेंट्स यूनियन एमसूना एप्लीकेशन कौरी एमसूना थादोरकपा चेरोल अमदा कोचिंग असिगिदमक अनिरक सुबा ओइना कैंडिडेट अनि एंट्रांस टेस्ट अमदी इंटरव्यू की खुतांगदा लौगनी कोचिंग इंस्टीट्यूट नेक्स्ट IAS न्यू दिल्ली कोचिंग मतम था 13 कोचिंग फी लुपा लाख 2,50,000 थागी स्टाइपेंड लुपा 12,900 कोचिंग फी अमदी स्टाइपेंड एमसूगी खुतांगदा नेशोना पुथोकदबनी मसिगिदमक मसागी सही 18 19 फाववा द लैबा तांग अमा था अमा 2,2,13 ता ओइगदबनी ग्रेजुएट लोइरबा मणिपुर दा युम लैबा मियोय ओइगदबनी फॉर्म मे 18 जून 5 फावबा फंगनी फॉर्म पिसिनबगी अरोइबा नुमित जून 5 इंट्रांस टेस्टना जून 8 इंटरव्यूना जून 9 रिजल्ट लाउथोकदबा नुमितना जून 10 क्लास होबना जून 15 एप्लीकेशन फॉर्म कैसामपाट लैसोम लैरक्ता लैबा एमसूगी टेम्पररी ऑफिस तगी फंगबिगनी सबमिट तौबा मतमदा ग्रेजुएशन सर्टिफिकेट PRC डोमिसाइल आधार पासपोर्ट फोटो अनि चंगनी अकुब मरोल फोन नंबर 7629030809 नत्रगा 70565548 नत्रगा 8415974035 नत्रगा 7005699344 दा कांटेक्ट तौबा यागनी हाइरकली इस्लाम लाइनिंग चटपसिंगी यामना मरुओइबा इदुल जुहागा मरी लैनना मयांग इम्फाल बेंगोल द लैबा इदिगा कमिटीना सिंदुना इदिगा लंपाक्ता ईद की लाइनिंग लाइसोलगा लोइनना लमदम असिदा लेमिनरिबा फुरुक मसेल की मरक्ता हिंसागी थौदोक कया थोकलिबा असि लोइसिंदुना इंगतबा पुरकपा ओइरसनु हाइना दुआ तौखरे लोइनना नेशनल हाईवे सिंगदा इकोनॉमिक ब्लॉकेट तौरिबा असिबुसु लैंगाकना अथुबदा वारिसिन पुरकनबा होनबियु हाइना थोरम अदुगा मरी लैनना अपील तौखरे पांगथोकबिबा थौरम अदुगा मरी लैनना मणिपुर मैतेई पांगल वेलफेयर ऑर्गेनाइजेशन की वाइस प्रेसिडेंट चेसम अचौबना पाउमी सिंगदा हाइखिबदा लमदम असिगी हौजिक ओरिबा फिबम असिना मरम ओइरगा मियाम खम थेंगना वारे नेशनल हाईवे सिंगदा इकोनॉमिक ब्लॉकेट अमसुंग बनगी खोंजंग चंगसिनबा असिना मरम ओइरगा लमदम असिदा नोमगी तंगाई फदना सिजिनरिबा पोलम सिंग फंगलोइदबगी फिबमदा लैरे मरम अदुना लैंगांगना इशू असिगी मतांगदा अथुबदा वारुसिन पुरक्तुना नेशनल हाईवे सिंग हांगदोंनबा होनबियु लमदम असिदा खुंदामिनरिबा येलो फुरुप 53 असिगी ओइना मागी तोंगानबा लाइनिंग लैरिबने फुरुप अमगी लाइनिंगी हराव कुमहै लाकपदा अखोई खुदिंगमंगना पुन्ना सरुक यामिनबसी यामना हराव नुंगाइबा पोई हाइना सुफोंदोखी ngarang nongyai matung pung 12 minute kunrom taba matamda Imphal police station na konba uripok khaidem laikai da una saba yum ama yauna dukan mari maina chakre maina chakhiba aduda malchang kaya yamna amang ata thokibage haibagi pau hauji pawgi chapchana khangdri thaudo adugi matangda fresh na phangba pawgi matung inadi mai adu spare part battery yonba dukan amadagi haurakpa oigani mai chakpa aduda yum ama yauna dukan mari maina chakhibani mai chakrba yum adugi yumbugi mameng khaidem iboyai kawi mahaki yum adu grocery shop ka punbani atai dukan sing aduna bhara chandokbani hari dukan mai chakle haibadagi fire service laksuna mai kanmagi tabak chathaki taudo aduda midi amata asofan yaukhide हौकिबा पुंग कुनमरी की मनुंगदा मणिपुरदा डेंगी पॉजिटिव ओइबा मियोय अमा थेंगनारे महाक थारागा चाही असिगी ओइना डेंगी नाबा अपुनवा मसिंग 35 यौखरे ख्वाइदिगी नौना पॉजिटिव ओइरकवा मियोय अदु बिष्णुपुर डिस्ट्रिक्ट तगिनी महाक थारागा बिष्णुपुर डिस्ट्रिक्टता डेंगी नाखिबा अपुनवा मी की मसिंग 3 सुखरे डायरेक्टोरेट हेल्थ सर्विसेस मणिपुर की रिपोर्ट मतुंग इन्ना इम्फाल ईस्ट डिस्ट्रिक्टता डेंगी केस 13 थेंगनादुना चाही असिगी ओइना इम्फाल ईस्ट ना डेंगी ख्वाइदिगी यामना नाबा डिस्ट्रिक्ट ओइरी।
Manipur University of Culture Sengwat Chagatnaba Lupa Karor Ama Lak Humbudra Amasung Lamdam Asigi Sotharaba Artist Singi Tengbang Oinaba CM Artist Singi Tengbangi Makada Lupa Karor Taret Ki Senfam Kaithokre Haina Art and Culture Minister Khuraijam Local na Phongdokre Wafamasi Bokuljau Memorial Charitable Trust amadi Art and Culture Department Sinduna Samuro Naurem Chapro da Leiba Ima Panthoibi Sanglelda Laikidraba Guru Naurem Bokuljaugi Maripu Tramathoi Suba Mapo Kumon Numitka Mari Lenana Nityai Dhamenga Loinana Pangtokiba Thauramda Minister Lokena Mataki Wafamasi Pongdokibani Minister na Makata na Hai State Asida Tokliba Irang Asina Maram Oirega Lamdam Asida Ladiba Mipung Kuting Makta Awabagi Saiting Amapiduna Lagli Masida Lamdam Asida Ladiba Artist Singsu Chauna Awaba Mayoknari Haujik Ladiba Lengak Asina Lamdam Asida Santi Hanjinaba Haiduna Kanna Honari Manipur Lengakna Awaba Taraba Artist Singi Mateng Oinaba Haiduna Chief Minister gi Artist Singi Tengbangi Makada Lupa Karor Taret Kaithokre Pangtokliba Program Asisu CMAT gi Makada Pangtokpani State Asida Ladiba Manipur University of Culture gi Oinasu Lupa Karor Amaga Lak Humbudra gi Senfam Kaithokre Masina University Asigi Semgat Sagatpagi Tabakta Mateng Oiragani Department gi Mityeng Makada Lamdam Asida Punna Kundariba Furup Singi Culture Amadi Identity Uthokpa Yanaba Numit Mangatarani Rom Chathagadaba Culture Festival Ama Pangtoktuna Furup Jati Pumba Mafam Amada Pun Punsinduna Isa Isagi Oiba Nat Amadi Culture gi showcase Taunaba Amata Oina Punsinduna Nusi Chanabagi Paujel Ama Pinaba Khanbani State Asigi Oiba Law and Order gi Pibam Asi Hek Phagalakpada Hariba Festival of Culture Asi Wangoi gi Samuroda Pangthoknaba Honaragani Haiki State Asi Tourism Transparency Yamna Lei Amadi Tourism ki sport sing yamna leiba maram oibana masigi kanaba aikoina loba haujuk phawbagi oina mapung phana ngamdri malemda lamda masi masak takliba art and culture gi masak sing ningti na ngak senduna thamba changli state asida mamangdagi hauduna ngasi phawba issue kaya ama thengnaduna lagli wathok khudingi waroisin ama nongmadi lakani adubu tungi mirol amadi jati gi khanna aikoi gi lajeriba nat amadi culture gi masak sing asi chawkhatnaba honaba changi hainasu minister Khuraijam Local na Phongdoki Manipur gi Kedar Natrabasu IPS officer amabu state asigi DGP oinabagi matangda Supreme Court na ayaba pikre Chief Justice Suryakan Justice Joymala Bapsi amadi Justice Bipun M Pancholi gi bench na hiramasi gi matangda order ama piki DGP Rajiv Singh thabaktagi pothakraba tungda Manipur gi DGP oinaba Manipur gi Kedar gi matik chaba officer leitre haina state lengana wakalakraba tungda Supreme Court na atopa Kedar gi officer amabu state asigi DGP oinaba khangalakibani additional Solicitor General Aswaria Bapti amadi Solicitor General Tusarna court phongdokibagi matung inna May 18 da DGP Rajiv Singh thabaktagi potharagani charangnaba phibam amada leiriba state asida DGP gi thau punaba Manipur gi Kedar gi matik chaba officer amata thiba phangdre hainasu court phongdoki Tripura gi Kedar gi IPS officer oiriba Rajiv Singh Kumjali Singhani Kulumdoigi June Anidagi Manipur gi DGP oina thau purakibani Iran gi Revolutionary Guard Corps na ngarang ayok Bandar Abbas Airport manakta leiba US military base amada nongthaktagi attack chathakare American Army na aerial projectile kapsilakraba tungda IRG Sina America gi military base ta attack chathagibani US amasung Iran gi marakta nauna amuk ungkanarakpagi chang hengalakpaga loinana Strait of Hormuz manakta nakal ani akan momongda khut thonabagi report lei military source ama palladuna Iran gi Tasnis News Agency na phongdokpada Strait of Hormuz foroga chatnaba thorang torokpa US ki tanker ama IRGC na nongmai round kayamrong kapsinki US ki lanmi singna sukhut handuna Anarwas ki akoibada attack chataki atopa mafam amadana Iran gi Naval Forces na Strait of Hormuz tagi jahaz mari phagatpa ngamle Iran gi authority da khangalamba tawdana ising lambi adu fawraga chatnaba honarambadagi jahaz sing adu fajinkhibani hairi Karnataka gi Chief Minister Siddharamaya from Thadokhibaga loinana Deputy Chief Minister DK Sivakumarna State asigi anoba Chief Minister oiragani tongan-tonganba Minister sing yauna ngarang ayuk Chief Minister gi residence da bifam ama pangthoklaba tungda
Siddharamaiabu pham thadoknaba warep lawkhibani. Nungthil pung 3 tabada mahakna governor da pham thadokpagi cherol pisinki. Chief Minister gi residence da pangthokiba mifam aduda Priya Gorkhe, KJ Josh, NB Portal, Ramagilla Reddy amadi KS Patil na chingba minister kaya marumsu saruk yaki. Makha tarakpa aroiba pauda editor kalamgi machang oiba pausu aroiba oina lokachari. Lamhen tuhenba singna amukasu PR thamnaba demand tawrakpa. State asigi haujik leiriba lengakna Meitei Kuki amasung Naga Kuki singi marakta thokliba wathoki waroisin purakpa ngamgani haibagi thajaba leitre. Lengak asina thokliba irangsing asigi matangda waroisin puraknaba honabasu uba fangdri. Illegal immigrant chin Kuki jonarako terrorist singna Meitei amasung Naga miyamgi matakta terrorism gi kham thengba miyat mipun chathabadagi hendokduna yum mei thabana chingba crime sing chathabada lengakna thingba amata ngamdre. Crime da chenabasing faraga maralgi matung ina chairak piba ngamdre. Isam samna hairabada state asi law leitaba law sense state ka pangkaknare war crime chathariba terrorist singna semjin sajinba aranba wafam singda achumba oina lowba amadi makoigi favor da leibadagi terrorist singda mathokna hena haptuna leire. Central government amasung state government ka terrorist singa lautuna duna makoina haidiba makai induna leibadagi state asigi lusingba sindu u PR lengak thamu haiba demanda lusingba sindokduna PR lengak thamkhre. PR gi matam loiduna anoba lusingba khanduna haujik leiriba lengak asi semlakhibani. PR matungi lengak asi leirakhibada Kuki singna Naga singda landaduna Naga sing faba hatpa yumei thabagi crime sing chathabagi loikham naidaba wathok sing leiri. Wathok asi kanana hobano haiba khanglabasu Kuki singna makoigi maral kupsinnaba honaduna lengakta maral sijinduna central government da PR thamnaba demand tawrakliba asidasu central government na ayaba pigadoribara haiba asini. Haujik leiriba lengak asi karam phadaba oibana popular government natre CM yauna deputy CM ani home minister ama art and culture minister ama yauna council of minister manga khak tagi lengakni. Council of minister tarani thoi leifam thokpadu minister expansion tawdana PR oina leiriba asida amuk PR thamnaba demand tawrakliba asi lautunabagi mongda tawba demand ni lawi. State asida Meitei Kuki anigi marakta thokliba hana sunabagi wathok sahi ahum helaba matungda makha tana Kuki amasung Naga anigi marakta tangkak naina thoklakliba wathok asi political gi oiba thawin chin influence ta chatkibani haibada haimanba thoklaroi.